ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯕ ꯅꯨꯃꯤꯠ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯇꯨꯅ ꯅꯍꯥꯟꯒꯤ ꯁꯤꯒꯤ ꯃꯐꯝꯗ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯩꯈꯣꯏ ꯇꯥꯟꯅ ꯍꯧꯕ ꯗꯔꯀꯥꯔ ꯑꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯄꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯊꯥꯒꯠꯆꯩ ꯁꯤꯒꯤ JCBꯒꯤ ꯃꯇꯥꯡꯈꯤꯇꯪ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯅꯔꯤꯕꯒꯤ ꯃꯇꯥꯡꯁꯤ ꯉꯁꯤ ꯂꯣꯏꯊꯣꯛꯈꯤꯕꯁꯤ ꯌꯥꯝ ꯍꯔꯥꯎꯖꯩ ꯁꯤꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤ ꯁꯟꯅꯨꯡꯁꯤꯡꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯡꯒ JCBꯒꯤ ꯃꯄꯨꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯃꯇꯥꯡꯁꯤ ꯑꯃꯇꯪ ꯑꯩ ꯋꯥꯍꯩꯁꯤ ꯄꯥꯊꯣꯛꯆꯔꯒ ꯁꯤ ꯂꯣꯏꯁꯤꯟꯖꯔꯒ ꯍꯔꯥꯎꯅꯀꯣ ꯑꯩꯈꯣꯏꯁꯨ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯁꯤꯒꯨꯝꯕ ꯄꯤꯔꯛꯁꯤ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯩ ꯄꯥꯊꯣꯛꯈꯤꯒꯦ ꯑꯦꯒ꯭ꯔꯤꯃꯦꯟ ꯍꯧꯈꯤꯕ ꯇꯥꯔꯤꯛ 13ꯒꯤ ꯊꯥ 3ꯒꯤ ꯁꯣꯛ 2019ꯒꯤ ꯅꯨꯃꯤꯗꯥꯡ ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯈꯨꯟꯗ ꯊꯣꯛꯈꯤꯕ JCB ꯑꯦꯛꯁꯀꯦꯚꯦꯇꯔ ꯑꯃ ꯊꯨꯒꯥꯏꯗꯨꯅ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ JCB ꯑꯦꯛꯁꯀꯦꯚꯦꯇꯔꯒꯤ ꯃꯄꯨ ꯊꯧꯗꯥꯝ ꯏꯗꯔ ꯁꯤꯡ ꯁꯟ ꯑꯣꯐ ꯊꯧꯗꯥꯝ ꯒꯪꯒꯥ ꯁꯤꯡ ꯀꯛꯋꯥ ꯅꯔꯦꯟꯐꯝ ꯂꯩꯀꯥꯏ ꯏꯝꯐꯥꯜꯒ ꯂꯩꯂꯣꯟ ꯑꯦꯔꯤꯌꯥ ꯁꯟꯗꯪ ꯁꯣꯁꯥꯏꯇꯤꯒ ꯂꯩꯂꯣꯟ ꯋꯥꯏꯐꯩ ꯈꯨꯜꯒꯤ ꯆꯤꯞ ꯍꯨꯝꯅꯩꯂꯨꯟ ꯋꯥꯏꯐꯩꯒꯤ ꯌꯨꯝꯗ ꯐꯝꯃꯤꯟꯅꯗꯨꯅ ꯃꯈꯥꯒꯤ ꯃꯐꯝꯁꯤꯡꯁꯤꯗ ꯌꯥꯅꯈ꯭ꯔꯦ ꯂꯩꯂꯣꯟ ꯑꯦꯔꯤꯌꯥ ꯁꯟꯗꯪ ꯁꯣꯁꯥꯏꯇꯤꯅ JCB ꯑꯦꯛꯁꯀꯦꯚꯦꯇꯔ ꯊꯨꯒꯥꯏꯈꯤꯕ ꯑꯗꯨ ꯑꯇꯝꯅꯅ ꯇꯧꯕ ꯅꯠꯇꯦ ꯁꯣꯏꯕꯗꯒꯤꯅꯤ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯈꯤꯕꯁꯤꯡ ꯁꯦꯝꯖꯤꯟꯅꯕꯒꯤ ꯑꯆꯪꯕ ꯄꯩꯁꯥ ꯃꯈꯩ ꯄꯨꯊꯣꯛꯄ ꯍꯥꯏꯕ ꯌꯥꯅꯔꯦ JCB ꯑꯦꯛꯁꯀꯦꯚꯦꯇꯔꯒꯤ ꯃꯄꯨꯅ ꯄꯨꯂꯤꯁꯇ ꯊꯥꯒꯠꯈꯤꯕ FIR ꯑꯗꯨꯁꯨ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯍꯥꯏꯕ ꯌꯥꯅꯔꯦ ꯍꯥꯏꯅ ꯁꯤꯗ ꯃꯈꯣꯏꯒꯤ ꯁꯣꯏ ꯇꯧꯅꯈꯤꯕ ꯆꯦꯁꯤꯡꯁꯤ JCB ꯃꯄꯨꯁꯤꯡꯅ ꯑꯃ ꯄꯥꯏꯈꯤꯕ ꯁꯟꯂꯨꯡ ꯁꯣꯁꯥꯏꯇꯤꯁꯤꯡꯅ ꯑꯃ ꯄꯥꯏꯈꯤꯕ ꯍꯧꯈꯤꯕ ꯇꯥꯡ 13 ꯃꯥꯔꯆ 2023 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯂꯩꯃꯈꯣꯡꯒꯤ ꯂꯩꯂꯣꯟ ꯄꯥꯏꯐꯩ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯤꯗ JCB ꯊꯨꯒꯥꯏꯕꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯃꯥꯔꯆꯀꯤ ꯗꯦꯠ 30 ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯟ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯌꯨꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯆꯔꯦ ꯑꯗꯨꯒ JCB ꯁꯣꯏꯈꯤꯕꯗꯒꯤ JCB ꯊꯨꯒꯥꯏꯈꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯃꯛ ꯌꯥꯅꯕ ꯄꯣꯔꯛꯑꯒ ꯁꯦꯝꯃꯤꯟꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣই ꯌꯥꯅꯕ ꯄꯣꯔꯛꯑꯦ ꯃꯔꯝ ꯑꯁꯤꯅ